Maroy Pao. Marifu Manga Sobanupi Lalningsing Numit Lakpada, Manipur Governor Lusing Dinamiam da Maroy Nalamdamasi Matona Lady Nupis Mafamda, Awang Batakta Ikai Kunabulakle. Tiba Kangana Lady Balastrom Kamal Babu, Manipur Lengang Putokri Bafau Kokomi Ziribam District Council na Lagliva December Gitan Tarakundo the Makal Makat Kagi Komjang Chansin Baho the Hairi. Thonglang Agutpa Amadi Fungyar ni Mapitilda Saurakna Ekar Yankri Mapanda Taramba, Popi Singyan Tatuna Mangan Kray, Popi Tabada Tenavani Haiba, Mui Ani Amasufagat Pamlong Kray. Akham Zoy Kumar Singhu Deputation the Board Chairman Oina Haplakpada Yaning the Mafongdokuna Board Asimaki Staff Sing Sansilaki Madam Kapta Pen Down Strike Nasigatana Numidini Sukre. Amade, Hasaki Manga the Tiba Kangana later Kivanaha Ani Nasi Ujan Pambi Amada Tori Yanduna Siduna later Matinera Cray. Kurumzari, ISCOM Manipuri Pau meeting Tabiri Bakoi Punamapu Taram Noksari. Hosipau Sandokna Pizari. Hayeng Pantoka Doriba, Marifu Manga Subanupi Lalningsing Numitka Mari Lenana, Manipuri Governor Laxman Prasad Acharyana, Manipur Miam the Yafa Pausal Piragli, Governor Namaki Serol Amada Makatara Duna, British Supnam Lengaki Mayokta, Lamdamasi Nupi Sing Natunglam Sati Fanabagitamak Tingnakiba, Lal Aduda Utkiba Tauna Lingzeladu, Nasiki Mirol Sing Nasu, Matautam Duna Achumba Amade Isagi Right Kidamak Tauna Lena Tingnaba, Tangai Fade Haiki. Manipur Chief Minister Nongthonbam Birena Numit Asiga Mari Lenana Miyam the Pirakiba Pausel Amada Ngasi Lamdam Masida Ladiba Nupi Singi Tauna Singasi Matam Amada Kiba Kangdraba Ima Sing Aduna Loramba Taudang Aduna Hauziksu Handana Ladiba Tauna Sing Adu Lady Ekoigi Lamdam Masigi Nupi Singna Society Asida Sauraba Taudang Ama Loduna Lakle Lamdam Asidagi Hokibi Nupi Kayana Lengaki Amadilana Giloisan Kayada Asoba Thodang Kaya Loduna Tabak Tauduna Lady Maramasina Matam Amada Nupi Singna Saukraba British Ki Mayokta Leplamba Tauna Adugumna Ekoigi Nupi Singna Su Ngasisu Hanba Laitana Lepa Ngambo Oibiu Haina En Biren Palakle Marifu Manga Subanupi Lalningsing Numitna Lakpada Manipur Legislative Assembly Speaker T.A. Satyabratana Lamdamasiki Imaibel Singna Kunai Amadi Political Gi Oiba Achumba Wail Fanghanaba Amadi Tunglam Satki Yai Fanaba Wanavada Low Kiba Taudang Amade Makoigi Tauna Lingzel Adubo Awang Batakta Ikai Kumnaba Uttuna Ningsing Lakle Education Minister Taunauzam Basanta Kumar Singna Numit Asiga Mari Lenina Pirakiba Pausel Amada December Gitang Taranitoy Sina Ikoida Ima Sing Aduna Matam Amada Ichang Tauna British Ki Mayok the Lepkiba Adubu Now Hona Ningsing Hale Maramasina Hauzek Laiba Ima Sing Asina Sumakatana Adugumba Firep Sing Adu Homba Laitana Leptuna Laiba Ngamba Oirasanu Haina Nupilal Numitka Mari Lenana Mianda Pausel Pirakli Nakal Amaronda Itno Heritage Council Herikona Numit Asiga Mari Lenana Thador Paserol Amada Nupilal Ningsing Bagaloinana Aikoi Nupi Sing na Hauzik Oiriba Manipur gi Phiba Musida Makhatana Logadaba Thodang Mapungfana Lownaba Nupi Singsu Thona Leina Mathau Pangthok Hannaba Hotnaba Mathau Tai Hairakle Aikoi gi Lengaklon Semitlon Amadi Khunailon Nainaba Achumba Maikaida Hotnabasu Ningsing Thoram Asigi Pandam Oihanningi Aroibada Numit Asina Lakpada Lamdam Masida Lairiba Nupi Singbu Thona Leina Matam Aduda Thona Fabi Ima Sing na Lokhiba Thodang Adugumna Makhoi gi Matau Gumna Mating Laiba Kunai Asibu Sematpa Amade Kanbada Maru Eba Thodang Lobiu Haina Itno Heritage Council na Yaifa Pausel Pirakle Ningol Club Eco Network Hairok Humanity Service Foundation Hairok Amade Manipur People's Defense Force MPDF Unit C1 na Pullaga Jawaharlal Nehru Institute of Medical Sciences James Blood Center ga
जेनिम्स की ब्लड सेंटर गा खुसमनदुना नोंमगी ओइबा वॉलंटरी ब्लड डोनेशन कैंप अमा पांगथोखरे ब्लड डोनेशन कैंप असिग मरी लेनना जेनिम्स की ब्लड बैंक एंड ट्रांसफ्यूजन यूनिट की मेडिकल ऑफिसर इंचार्ज सुरजित कोनसमना हाइकिबदा मणिपुर की पुवारी गा सागोनदुना लाक्लिबा सही कुदिंगी पांगथोखलिबा नुपी लाल निंगसिंग थोरम असिगी मांगोइनना चही कुदिंगी निंगोल क्लब हैरोक इको नेटवर्क हैरोक ह्यूमैनिटी सर्विस फाउंडेशन हैरोक अमदी MPDF यूनिट C1 हैरोक नममांगदा पांगथोखिबा गुमना ngasisu Jenims ki blood center da voluntary blood donation camp ama pangthokpani haike ngasi pibiriba ESC ima singda kathok chaba I haiba wakalola sina miyam gi thamoi gi ihulladu khangna mayamna I gi mathau tarakpada maruina maternity gi angang unabaga mari leinana I kapa gi mathau tarakpa singda kathok pagaloinana regularly blood transfuse tawraga hingliba anaba sing blood cancer sing Thalassemia aduga accident thokpada khudaki oina I yamna satpadagi I kapa mathau taba anaba singi punsi kanbada achauba mateng oigadawribani haiki Regularly blood transfuse tawraga hingiba anaba sing blood cancer sing adagi thalassemia aduga amu accidentally akoi roadside accident kumbada khudaki oina I yamna satpadagi I kapa mathau taba anabasing ipunsi kanbada mayamna kapiriba isina chauba mateng oigadawribani mayamna khangi blood si akoi blood center singda sungbanga manate mayamna pibiriba isina akoina test tawdaba component semgadaba semaga mioibada kapga mioibe punsi kya kalibani sumai tawdana lakadariba matam singdasu adum blood donation camp si tongminasi aduga akoi state koina voluntary blood donation that rate nemi ba se khitang pukhatpada mayamgi oiba thaudangasu lominasi hena thamjari ba army camp ama oiba laimakong army camp ta kasar asam gi maitai nupa laisram kamal babubu ngasi fawba thiba khangdana leiriba asi manipur lengakna athubada puthokpigadabani mahaku puthoktriba fawba kokomi ziribam district council na lakliba December ki tang 16 dagi wakan mi famduna khongjang sangsinba horagani haina ngasi ipsa jiribam ki office da pangthokhiba paumi singa unaba amada kokomi jiribam district council ki ko convener Sanjam Senik Kumar Singh na haikre mahakna makha tana phongdokhibada ngasi fawba thiba khangdana leiriba Kamal Babu athuba matamda puthokpiu karigumba puthokta tarabade kokomi jiribam district council amadi jiribam ki prajamiyang khusam naraga hena kanba khongjang changsinduna hojik fangdriba laisram Kamal Babu bu fangnaba honaragani haina ko convener Senik Kumar na phongdokhe Jadi army game ko isi sila pamla jagani masih kumba jaga amadagi kogi sinni ma athong mon phamdana phomna ko ma ga hojik phoba army ma ge desu player bi be ko leite aduga pali ma sarkar gi ma ge desu ma gi tang da laga ma masih ko ko thopo ma ga lei si kogi praja amoina tuki mati pinde masih sarkar gi asom mane ha si masa mi praja miyam na masih uthok jagani maramaduna kogi lagima kogi December ki tang 12 sigagi hawraga kogi jiribam gi akoi bida lei ba jiribam district ko le jaga sin ki club lekai sin ko san daraga kogi wakan mi pam mathang chathaba hawjaragani maramuna masi fawda sarkar le kai ba kamal ba gi matang da ngam ni ko ngondragati kogi ko jiribam district council ka kogi jiribam praja kullaga kogi makhan kya gi ai kamal babu thongri ba ko khungjang changin ba hawdani ha je ko sarkar gi mai ge ko na thamjari Manipur da popi thaba ki business asibu maru fangna muthatnaba pandamda satharakpa war on drugs campaign gi manungsanna Manipur police amadi forest department ki kangbu singna lepa leitana operation kaya sathaduna popi tharamba singyan thattuna manghanbagi thabak leptana sangsilakle fungyar gi mapithelda tharamba popi ekar nifu manga romyan thattuna manghan khibaga loinana mafam asida popi thabada chenaba miyoi anisu fabangamkhre hairi Farba miyoi ani adudi letko hau khawkip sahi kuntra taret amadi hengau khongsai chahi kuntrani atopa thodok amada kangpokpi ki additional SP law and order na lusingba kangpokpi police amadi CRPF ki kangbu amana thonglang akutpada tharamba popi ekar taramari yanthatuna manghankhre mafam aduda taramba aduda chenaba miyoi sing phanaba police case ama lokhatuna thizinba haukhre hairi Chief Minister Nongthombam Birena Manipur Police Forest Department CRPF amadi BSF ki personnel singna irang marak asida
मसागी ड्यूटी मसक खंगना थवाई याउना होटनाबीबगीदमक अवांगबा थाकता थागतपा फोंदोरक्ले मफम अदुदा पोपी थाबदा चेनबा मखोय अनि पुलिसना मफम अदुदगी फागतपा ngamkhre हाइरी DM College of Science के Associate Professor Electronics अखाम जोई कुमार सिंह बु Deputation दा Board of Secondary Education Manipur बोस्टेम की Chairman ओइना हाबलकपबु यानिंगदा बफोंगदोक्तुना बोस्टेम की स्टाफ सिंगना चंगसिलखिबा Indefinite Pen Down Strike ngasiga thana numinini sukre थासिगे तरुक तलेंगाकना अखाम जोई कुमार सिंह बु बोस्टेम की Chairman ओइना हाबलकलिबा ऑर्डर अदु अमुक हना रिव्यू तौबियो अमदे अतोपा अमा हापियो हाइबा डिमांड तौरदुना खोंजंग ngasi चंगसिलखिबने हिरामसिगा मरी लेना Ministry of Education Government of India की Private Secretary याउना Secretary to the Chief Minister Manipur PS to the Minister Education Manipur Secretary School Education Ministry of Education Government of India Chief Secretary Government of Manipur Joint Secretary Education S Government of Manipur Secretary Board of Secondary Education Manipur amadi board की member खुदिंगदा board के staff सिंगना अयब सेरोल थादुना यंगसिनबिना बफोंदोखिबसु लैख्रबने Panbayai Akham Joy Kumar Singh Haukiba Chahi Lisingani Gatara Tareta Bosem Secretary Oina appoint Tauraba Matung Matangi Chahi Lisingani Tarani Panda Bosem Interim Chairman Oina Ahen Basars Purake Mahang Interim Chairman Oina Lisingani Tarani Panda Tabak Puri Ngaida ISSL CE Result Temper Taubagi Watoka Mari Lenana Suspend Taubaga Lunana Mahaki Hanagi Department da Halan Kibaga Lunana Inquiry Committee Semduna Tigat K मस्तिगी मतुंग अमुंग लिस्टिंगनी कुनमाथोइदा बोस्टेम की चेयरमैन इंचार्ज ओइना हापखिबगा लोइनना सही असि मक्तदा चही अहुंगी चेयरमैन ओइनबगी अपॉइंट तौरखे बोस्टेम की एम्प्लॉइज सिंगी रिटायरमेंट की चही असि हुंफुदा ओइ लिस्टिंगनी कुनिथोइ की फेब्रुवारीदा अखाम जोई कुमार सिंह चही हुंफु सुदुना थबक्तगी पोथाबगी मतम ओइख्रबसु रिक्रूटमेंट रूल्स ऑफ द मणिपुर सेकेंडरी एजुकेशन एक्ट 1972 असिबु सेमदोक्तुना रिटायरमेंट की चही हुंफु मंगादा सांगदोखे मसी हायर एंड टेक्निकल एजुकेशन डिपार्टमेंट की ऑर्डर की मायोक्तनी लोइनना महांगना बोस्टेम की स्टाफ लाना हपचलंबगा लोइनना सेल लाना सिजनरंबा कयागी वाथोक लैबा मियोय अमबु अमुक बोस्टेम की चेयरमैन ओइना हाबलकलिबा से स्टाफ सिंगना याबा ngamloi लेंगाकना थोखिबु ऑर्डर अदु अमुक हन्ना रिव्यू तौबिदुना अतोपा मियोय अमबु चेयरमैन हापियु हाइना स्टाफ सिंगना डिमांड तौदुना खोंजंग चंगसिलखिबनी नाकलमरोमदा महापु बोर्ड की चेयरमैन हाबलकपगी मतंगदा हौजिक संगसिलिबा पेन डाउन स्ट्राइक की मतंगदा अखाम जोई कुमार नंगसे पाउमी सिंह उनबा अमदा हाय अतोप लेंगा की अतोप ऑर्डर अमतना महापु अतोप थबक थाबा लेते बोर्ड असि अनौबा चेयरमैन हापनबा फ्रेश एप्लीकेशन कौरकपदा महाकना मदुदा अप्लाई तौखी अमदे मदुगी मतुंगिना महापु फमसिगी दमक खलकपने मरम असिना मखा ताबा लेंगा की ऑर्डर अमत लाक्त्रिबा फाउबा महाक बोर्ड असि चेयरमैन ओइना अदुमक थबक पुखिगनी हाइखे हौजिक बोर्ड के स्टाफ सिंगना पेन डाउन स्ट्राइक चंगसिलिबसि मरी लेनबा ऑथोरिटी सिंगना यंगसिनगनी हाइखे वखन हंथांदरबा मतम चानादाई धोनबा हाइबा पांडम वसिमना तनाई फरिनो कन्ना पाखली आइगोई मयोसी आइगोई लनी जातीगी जुंबीनी अदुना मकोइबु फन बाइबसी अकोई रिबो सरकार असि जुम पांडमनी अकोई खरकन होनमिनसी एग्जाम की फॉर्म हांगदेगी नखना हाइबोनबा पांडम थमनी मसीना अदुई मसी लोयना अकोई प्रकाश असि नखना पांथोनबा वसिम होनरी हाइबदी हजी हजी बोर्ड की फॉर्म फिलअप छात्रसिंह की मैट्रिक थालबसे अतक लाइब नवेली तांग खरा तुक्तगी अकोई होरगनी अदुगा अकोई प्रकाशी होगिबा अकोई ममांगी चहीदगी नखना अकोई तौरगा नखना हाइदोनबा होनबदा अतक से अकोइना खंजबदा सेकेंड वीक्स or third week of the February प्रकाशे उन्नब बैकन होने पादम थमजे कक्चिंग पुलिस स्टेशन की मनुंग सन्न लैबा कक्चिंग चुमनाम लैकाई आश्रम मनिंगी चिंगदा हौबा उचान पांबी अमदा नहा अनि थौरियालगा सिरगा लेरमलै सिदुना लेरमलिबा नहा अनि अदु मयांगलंबम कुमारजीत अतोपमिंग अंगोन थोय चही कुंट्रानी थोय अपोपा राजेन लैफम चुमनाम लैकाई अमदे अतोपा नहा अदुना नावरेम महेश चही कुंतरु अपोपा नावरेम रामेश्वर लैफम कक्चिंग वाइरी पुंसी परेंगदगिनी हाइरी इमुंग मनुंगदगी फंगबा पाव अमदा मखोय अनि असि था सिगी मंगादा युमदगी थोखिबदगी थीब खंगदना लैरखिबनी
ngasi lekai adugi naha anina ching the sing chanba chalu da sing mathaki uchan pambi amagi mathakta puna thauri yanduna siduna leiba thengarakpadagi kakching police station da pau pirakpadagi asiba haksang ani adu forensic science ki team amana yenglaba matungda jenims taki mokta pukhatkre hairi Arambai Tengol gilu chingpurel korong nganba khumanbu NIA na faba yaroi Arambai Tengoloi amade khun ngakpa sing faba punba yaroi jungle da chanagataba Armed Forces Special Power Act Manipur dagi repeal tawgatabani haina United Protection Committee Nambolgi Women Wing na sinduna Nambol City bus parking da ngasi wakan mifam sa thakre wakan mifam maduga mari lainana United Protection Committee Nambol Women Wing gi convener L Premila na phongdokibada Manipur da thokliba irang ngasi da ngasi fawba khulngakpa sing amade Arambai Tengol na ngasi fawda masagi maramdam mafuru mazati kanjaba khaktani hairaduna Central Forces ta khut thakiba leitri aduga kuki terrorist singnadi Central and State Force sing da khut thaduna Central Security Force sing yauna State Force sing personnel kaya hat khaba fawda karisu tawa ngamdraga korong nganba khuman yauna khulngakpa sing NIA na fanana ba honarakliba asi AC mangagi miyam na yaba sungam ngamloi haike wakat mifamaduda Assembly Constituency mangagi masing yamlaba miyam na saruk yabaga luinana kholaw kaya su lauki Ekoi kuna pasing sina Central Prosta karamba matamda kuthaba laikrage amadi Arambai Tengona kuthaba laikrage madugi proof evidence puthopiro aduga bukigi la loba sinadi CRPF hali amadi Central Prosta da kuthai amadi SDPO anan hali aduga mama manjam laba miyam ama security site so adum hat pa yauri aduga ekoi kuna pasing sina ngasi phawbada karamba Central Prosta Indian Army da kuthaba yaudna NIA sangadarbino masi sanba sunya yaroi maramdi ngasi kendra managi oina United Protection Committee nambolgi Women Wing na panthokliba kendra manga pula punsalaga korong mama kumanbo NIA da FR sanba yaroi habse ngasi gi mifam masina ekoi wakat mifam phamleba matungda ekoi ware basi laukibani maramdi kungar pasang jo samane korong mama jo samane aramba haiba laite anything ekoi lairiba personnel sing haibadi kunga pasing se koi samana ba isa ngatane maramaduna masigi matangda inai na oiro aduga Central Army na oiro security site gi oiro amata APR sanbero amata phabe yaroi masi matanga ekoi protection committee women ngi magi degi wapam masi thamjari Amaromda National Investigation Agency NIA na Arambai Tengol gilu chingpurel korong nganba khuman gi mathakta case panba yaroi lan ngakliba khul ngakliba isa amata phaba yaroi maram sadana Armed Forces Special Power Act thamjilakpa yaning de lawtho u hairaduna Imphal West ki Sagolban Tera Lokrak Pamlekai gi Nainasang Community Hall da Maikai Adongi Club amadi Maira Pai Bising na wakat mi phangkhre wakat mi famadu da saruk yakibi paunam sana hanbina haikibada kuki militant sing na satharakliba lal asida masa ngakthok ba amade maramdam kanna bu khonariba korong nganba khuman gi mathakta NIA na case kaya pansinduna phana bu khonariba si mama oibi singna kaidongnungda yabam ngamloi lamdam asigi miyam bu kanna bu khonabada Arambai Tengol na achoba thodang loduna lakli Micham bungak senduna leiriba Arambai Tengol gilu chingpurel korong nganba khumanda NIA na case thangalakpa haibasi tasengna laibak thibani irang asibu loisanna bu khonabagi mohutta ihau lakpa khudingi nathaina bu khonaba manba moongda India lengak amadi Manipur lengak da tat tawduna leiri thawong asi Manipur haiba lam asi muthattuna mitop singi leifam oina onthokna bu khonabani haibada haimanba thokloi korong nganbagi mathakta paliba case khudakta handou khulngakpa singfaba yaroi Manipur dagi Armed Forces Special Power Act lawtho haibaga loinana pendabo phungkya phongdokhi Lema khunggi aduguma army kem da thabak su cha cha bai cham cham ba kaman babu amu pharaga lan na thaina bu honari ba lenga ani ge thok chin tawrang ge akoi khang ba ngam dre ba Manipur lenga amadi India lenga na Manipur ha ba purup sibo lamdam sibo mothan abu ge siliba policy program je kuta da han to kadam ne ba natta dana ona tai na dana akoi ma chengi thawai ka li ba ja chu ka ya bu aramba gi Tengol gi lusing ba korong an ba daki wasu natta na punamak da NIA pan na phana na bagi atam na korong ba phana na pi tawri ba sidi ong si bagi atki mati pende o sidi masana masabu ka jana bagi hakna
lona aina pira ga leje ba mi bi hakta yawan niyo man ko ki makada sanga ko ne ba korong ran bana atam nana uki halu ge na ma ko to lai pa ra chung to ro ko nakki de ba lenga ma pone se chinda ba de gi kuru ko to kunjal ga lai ba de gi india government gi ma chum char ga lai ba de gi mi ki thi ba de gi mi ta ba ba de gi lam ta ma se ngasi ko mai ho ra sa ko ne ba mai ho ra sa ko ji mo kan na bai sai chu de e pa ba ai je ya ba song ga moi makha ta ba pau pizza dringaida attend ba break amatang lawzari Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session daycare dagi class 3 fawgi oina admission to hojere. School asi qualified amani train to roboza singna angang singna tunggia sa uhanduna takpitambiri. Bizari ba kudong saba singa dudi mama mapa sap mana ba angang ani natraga masidagi helabadi ani suba angangi oina sada contra discount bizari aduga ahum suba angangi oina free admission bizari. Loinana relief camp natraga irana sokalaba mafam singi damaktadi free admission bizari. Van service jahiga sana raba sanaport Ningtina sentence hazilaba classroom sing loina CCTV camera January kun English ngani kun mga fawagi manung da admission tawrabadi sada yankai discount pizari akak naba seat khar khaktani kudong saba silobi ho ngasi mak office ta laktuna tanabi ho office hour 9 AM to 2 PM taram noksari makhata ba pau ngasi ayuk angan bada singjamai mayangbam lekai de leiba sarungbam premananda apokpa sarungbam bihari gi thongal da sakhang daba singna liver yaudaba hand grenade ama thamlam lei lambi chatpa miwi singna urakpadagi khudakta police ta pau piduna bom adu mafam adu dagi tekta kaidana police ki bomb squad sing lokhatke loinana singjamai police station da case ama lokhatuna tizin hunjin bagi thabaksu haukhre hairi thawong adu bu yaning da bafongdoktuna ngasi nungthilda laikai adugi mera paibi sing amadi STO club singjamai mayangbam lekai na wakat mi fama masathake ngasi gi wakat mi fama da STO club ki advisor kretri mayum Ibo tombina pendaba wafam kya thamlakle mahak na hai ngasi gi thaudok aduna laikai miyam da aki tuzung pokhan khi bom adu karigidamak thamlam libano hangladuna mahak na makha taraduna hai karigumbada nungaina daba kaya ama leirabasu warisana duna yasinaba yaba ngaktani matungda asigumba tamthiraba thabak asti laikai asta amu hana chathabiganu haina wakalakle Security Force na lokalak pa section thorangi manung sanna sing amadi tampaki lonabat chingnaningai oiba mafam sing da thibu humbagi thabak leptena sathari haina police tagi fangma pau amana hairi haukiba pung kunmari da kangpokpi district ki tingkai khulel da chathakiba operation amada khulai amadi bung ke phagat pangamle hairi phagalaba khulai sing adudi magazine yawba 9mm CMG ama single bolt sniper rifle ama magazine yawba 9mm pistol ama number 36 hand grenade ama tube launcher ani 9mm live round ani amadi radio set amani hairi loinana haukiba pung kunmari asida tangai fadaba tongan ma polam sing pusilakpa truck chani gamari amadi samaga mari fumanga mathang sitna national highway number 37 amadi national highway number 2 da security ke section thoranga loinana ifal tamna pusilakre ching amadi tampaki khudong thiningai oiba mafam sing da pamdaba thodok sing thoktanaba security ke akanba section thorang lakhotpaga loinana checkpoint samaga taret hangduna thamle haukiba pung kunmari da thoidokpa mifa mipungi paudi laikide haina pau asin makha tare ngasi Indian Red Cross Society Manipur branch ki mityeng makha da Indian Red Cross Society Ziribam branch IRCSJB ki thomi singna Ziribam da lanjena duna leiriba Vidyanagar relief camp amadi Ziribam higher secondary school da hangliba relief camp ani da leiriba IDP mioi chamarom da blanket yenthokre ngasi IDP singda blanket yenthopagi achamba thoramadu da Ziribam ki deputy commissioner Krishna Kumar STCM Devanand amadi Atom Bizendroga loinana Indian Red Cross Society Ziribam branch ki chairperson Huirem Rajan Kumar amadi volunteer singsu saruk yakhe Indian Red Cross Society Ziribam branch ki general secretary L Jamini Kanta Singna thoram aduga mari leinana phongdokhibada ngasi Indian Red Cross Society Manipur gi miyeng makhada Ziribam gi volunteers singna Ziribam gi tongan ba relief camp singda leiriba awana taraba singda blanket na chingba pochai sing yen thokpani haiki tang 13 December 2024 sida Borobegra Dakrador som site gi awana taraba isin now sing gi indoor stadium sida legisda Red Cross Society gi
कोई volunteersina कोई blanket खुदिमक family खुदिमकता पीबा लाक्सबनी कोई कुसिनखरे असिगी ममांगदसु कोई रेड क्रॉस ना मफमसिदा अनिरक अहुमरक लाखरगा ममांगदसु tarpaulin jumbo box hygiene kit जैसे दरकार होगा medicine सिगुम्बा मयाम अबसु पीगरे Manipur lenga ki Education, Law and Legislative Affairs Minister Thonawjam Basanta Kumar gi mityeng makhada Nambol SC gi manung sanba ulau makhada leiba ward member Ingosagi yum dangasi PMJAY health card sabagi special camping program ngasi pangthokre thoromadu da ulau makhagi senior citizen kuntra yauna mioi marifudra gi PMJAY gi health card sakhi Kumbi Assembly Constituency ki Lomi Singh da Kendra asigi MLA S Prem Sandrana ngasidagi ningtham gi maru marang sing Lomi Singh da yanthokre Salan Konjin da leiba MLA gi yumna Assembly Constituency asigi tongan ba mafam sing da gi lakpa thawai yawa Lomi Singh da Manipur lenga ki Agriculture Department te gi pitharakhiba Hawai Mangal thau thokpa hangam maru amadi Hawai Musori Singh Lomi Singh da khusinakhi Rabi season gi maru marang yanthokpagi thormadu da MLA S Prem Sandrana phongdokhibada Lomi Singh na thawai yaw no khona duna aphaba makhal ki pothok sing puthokna bokhona minasi hairaduna Lomi Singh na department na pitharakpa maru marang sing haidana Kaitel dagi mangjongna na lanai oina leijaduna maipakna ingkhol koiduna pothok marang kaina puthokpa ngamba Lomi Singh da sel oina lupali sing manga pigani haina su lauthokhe Thoramadu da saitona amadi wangu tera khongram panchayat ki administrative committee ki chairman Singh M Ibomsa amadi P Baleshwar BJP Kumbi Mandal ki secretary W Thoiba BJP Bisnupur District Committee ki Vice President K.S. Laxman Susaruk Yakhi. Handak Meghalaya ki Turada Pangthokiba Taramari Suba North East Rider Mid Festival the Saruk Yaruba Infal gi Zeliro Venturers ZV Jiribam Yokre Hayeng Infal the Tunglagani Haina ZV gi Caretaker Timothy na Ikoi gi Jiribam Paumi the Fongdoraklei Taramari Suba North East Rider Mid Festival Yaururaga Halakpada Ziribam da Ngahak Panthaduna Lairiba ZV ki Caretaker Timothy na Makhatana Haikibada Zeliro Venturers ki motorcycle Taramathoida Nupi ama Yauraga Puna member Taramarina Meghalaya ki Turada Pangthokiba Taramari Suba North East Rider Mid Festival Saruk Yaruna Batha Sigitang Anidagi Infal Tarungdagi Khongsan Bahauki Tungda India Lebakta Natana Mapan Lebaki Rider Singna Saruk Yariba North East Rider Mid Festival Asida Rider Singna Apun Magi Saktam Sagatna Batongan ma event kya Saruk Yaminakhi Masida ZV na su ayamba Saruk Yakhi Masigi Winadi Kopum da Leiraga Hayeng Infal da Tungna ba plan Tauri Haina Fungdokhi Kangpokpi Assembly Constituency ki Tamari Rak Mai Paktuna Cabinet Minister Horticulture Amadi Hill Areas Committee ki Chairman so Oiram Laba MLA Thangmilian Kipgen Ngarang Nungthil Laikhidrei Masagi Chahi Humpudra Mathoi Sukraba Hanagi MLA asi Machanupi Ani Mamongnupi Ama Loinana Masu Nupa Ani Thamlamle Hanagi MLA asina Laikhidabada Manipur ex MLA Welfare Association ki Maikaitagi Laikhidrabasi ki Maphamda Ikai Khumnabu Ulakli Laimayol Arts Center Chingangkha ki Senior Life Member amadi Board of Directors ki Member Oiramba Sorokhaibam Nindro Singh na tha asigi mangadai khangkhang hodana lekhidabada Center asigi Board Member Singh amadi Artist Singh na minute ani tumina leptuna awaba phungdokre hairi lekhidraba Sorokhaibam Nindro na hinglingai matamda Center asigi sakhat thorang kayada asawba thodang lawrami amadi Center asigi lila drama sanabada thawai hakchang yauna saruk yaramba Senior Member amasune Makha tarapada sanabagi pau amuk lawirasi. Manipur Veteran Cricket Association Sinduna Chalibatha Signipandagi Hoduna Langthabal Public Ground Tim Taranipana Group Mari the Saruk Yaraga Satharakliba Kunmathui Suba Manipur Veteran Cricket Tournament King Asisanaki Pametsta BSC Brahmapur Sangai Tutekna Wicket Marida SNC Sangai Probu Mighty Bapi Cray Mets Asid SNC na Ahan innings bet Paiduna innings Kapi over Kuntra Loibada Wicket Taruk Turaga Rancha Mahubudra Mangalok Kibada BSC Brahmapur na over Kuntaruka Bol Marida Wicket Taruk Turaga Rancha Mahubudra Teret Lauduna Mets Asi Mighty K Mets Asigi Maipa Kraba BSC Sanari Thongambana Man of the Mets ki title Loke Satharakli pa tournament asigi hayeng
YWC Langthabal amadi Model Club Chingam Khana sanaragani. Manipur Cricket Association senduna tim taramangana saruk yaraga group ani khairaga Model Higher Secondary School amadi Oriental College Ground satliba tha sigi taruk tagi hauduna chatharakli bamari suba MNCA Super Plate Tournament ki ngasi Model Higher Secondary amadi Oriental College Ground sanaki match da WYC Wangkhem Naran Nifuni Thoida AKSTO Khangaboku Maiti Pikre Match asida WYC na ahanba innings batting tawduna innings ki apiba over kuntra manga loibada wicket loina turaga run sani tara ni thoi lokhibada AKSTO na ani suba innings batting paiduna over kuntra ni thoi ga ball manga da wicket loina turaga run sama humpudra loduna match asi maitike tournament asi ngasi YUCC Kwakathil na CDCC Sagol Banbu wicket manga da maithiba pikre match asida CDCC na ahanba innings bat paiduna innings ki apiba over kuntra loibada wicket mapan turaga run chamaga humpu nipan lokhibada YUCC na ani suba innings bat pairaga over kuntaruka ball ahumda wicket manga turaga run chama humpudra ni thui loduna match asimai pakhe chatharakliba tournament asigi hayeng moijing public ground da PCC mayai koi BMD Model Higher Secondaries amadi Oriental College Ground da Al Amin Lilong na sanaragani. Amaromda Manipur Cricket Association sinduna Layanjam Public Ground satliba tha sigi ani dai hauduna satharagliba na Mapan Suba MNCA Plate Tournament ki ngasi Layanjam Public Ground sanakiba match sa SSU Singjamaina run marida Oscar Pauna Bazarbo Maitiba Pikre match asida SSU na ahanba innings bet paiduna innings ki over kuntra manga loibada wicket nipan turaga rancha mohumpu lokhibada Oscar na ani suba innings bet paiduna innings ki apiba over kuntra manga loibada wicket mapan turaga rancha mayankhai taruk loduna match asi maithiki satharakliba tournament asi ngasi Khangabu Public Ground na sanakiba match ta IBS se yumnam lekaina RRCC Churachandpur Buran Humpuma Panda Maitiba Pikre match asida IBS na ahanba innings bet paiduna innings ki over kuntra loibada wicket manga tuduna run Chani manga lokhibada RRCC na ani suba innings bet paiduna over kunipan ga ball mari da wicket loina turaga run chama kuntra mapan lauraga match asimai thike tournament asigi hayeng Layanjam Public Ground da Thauk Thamaiban amadi YWC Patsoi na sanaragani Khaungapok Public Ground da NCA Ningthaukhong amadi YPHU Lalambong na sanaragani. Manipur Basketball Association senduna nupagi team tarani thoi madi nupigi team ahum na saruk yaduna Brahmapur na habam basketball court ta chatliba tha sigi taruk tagi hauduna satharakliba kunmari suba senior basketball championship kinga se sanaki banupa kanglup ki match singda ESU Wangkaina basket chamamari humpumari da LMYBA Lalambung bu maitiba pikre atopa match amadana Model Club Chingam Khana CYLC Chingam Kha bu Chingam Mathak bu basket Marifu Yankai Manga da Maitiba Piki Mes Amadana YOSC Kuraina Basket Nifu Mari Kuntra Manga da BDBA Bisnupur Bu Maitiba Piki. Chaliba Thasiki Tara Hundoi Horaga Lakriba January Gitang Manga Fauga New Delhi na Yumbu Oiraka Pangthokadoriba Humputeret Suba National Shooting Championship Pistol Eventa Manipuragi Ashish Sarmabu Official Oina Khalakle Official is the National Rifle Association ki oina ISSF Judges License Panglaba Shooter Ramani. Zitkunedo Martial Arts Federation of India ki media makhada hayengdagi hauraga Meghalaya ni yumbu oraga Silongi Sports Complex Maudending Indoor Stadium na sathagadoriba Tara Suba Sub Junior, Junior, Senior Men and Women National Zitkunedo Championship ta saruk yanaba Manipur ki team ngasi Meghalaya gi damang Imphal thadokre Manipur ki team masida sanare kuntaret amadi official anina saruk yaki team masig official singna DS Ranjit na team coach amadi MD Mazibur Rehman na technical official nei state team masida chungkham ningthem na nupa kanglu ki captain amadi Moirang Them Linthoi Chanu na nupi kanglu ki captain nei team masida ngasi Meghalaya gi damang Imphal thakdok lamdai da Jitkunedo Association of Manipur ki official singna yaifa pausal piduna lamthakhi Loisilakpada maroi babao amuk hana pizari.
Marifu mga suba nupi lalningsing numina lakpada Manipuri Governor numisingduna miyamda maruoy na lamdam na sige mathaw na layrabi nupi singdi maphamda awang bathakta ikai khumnaba ulakle. Thiba khangdana lairiba laisram Kamal Babubu Manipur langa na puthokriba fawba Kokome Ziribam District Council na lakriba December gi tang 16 dagi makhal makha kyani khongjang chaksinba hawragani hairi. Thonglang akutpa amani Fungia gi mapichel da chawrakna ekar yangkhai mapan da tharamba popi simyan thatuna manghankrai popi thabada chenabani haiba nuai anyama sufagat pangamkhrai. Akham Joy Kumar Singh deputation da board chairman oina hablak pabu yaling da gufong dokuna board asima ki staff singh na changsilakhi ba matam ka taw ten down strike masiga thana namibini sukrai. Amade thasigi manga dagi thiba khangdana leirakhi ba naha ani ngasi ujan pambi amada thori yamna siduna leiramba thingarakrai. ISCOM News na pizza bangasi nung muli oiba Manipuri pau matang asal bezari mining tabiri ba punamakpo amukan na karamzari.